ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯁꯨꯝ ꯂꯥꯛꯑꯒ ꯁꯅꯥ ꯁꯥꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯉꯒ ꯅꯣꯡꯃ ꯃꯌꯥꯝꯕꯅ ꯃꯥꯒꯤꯗꯃꯛꯇ ꯁꯥꯕꯤꯈꯤꯕ ꯂꯤꯛ ꯑꯗꯨ ꯀꯥꯏꯊꯣꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯐ꯭ꯔꯤ ꯊꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯥꯏꯊꯣꯛꯈꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯌꯥꯝꯕꯅ ꯅꯨꯡꯁꯤꯅ ꯃꯆꯟꯒꯤꯗꯃꯛꯇ ꯁꯥꯕꯤꯈꯤꯕ ꯂꯤꯛꯇꯨ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯅ ꯀꯥꯏꯊꯣꯛꯄꯗ ꯇꯥꯔꯦ꯫ ꯂꯩꯕꯥꯛ ꯂꯩ ꯌꯨꯝ ꯌꯧꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ ꯇꯞꯅ ꯐꯝꯃꯒ ꯃꯃꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯆꯠꯄꯁꯦ ꯂꯦꯞꯄꯒꯦ ꯏꯃꯥ, ꯋꯥꯕꯁꯨ ꯌꯥꯝꯅ ꯋꯥꯏ, ꯇꯣꯂꯣꯞꯁꯨ ꯆꯥꯡ ꯅꯥꯏꯅ ꯄꯤꯗꯕꯅꯤꯅ." ꯇꯝꯐꯥꯅ, "ꯕꯦꯝꯃ, ꯅꯪꯅ ꯊꯕꯛ ꯆꯠꯄ ꯂꯦꯞꯄꯗꯤ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯄꯨꯒꯅꯤ? ꯌꯨꯝꯒꯤꯕꯨ ꯕꯕꯥ ꯏꯕꯥꯅꯤꯅ ꯍꯤꯡꯒꯣꯜ ꯐꯖꯅ ꯀꯣꯏꯔꯒꯦ, ꯑꯩꯅ ꯑꯁꯪꯕ ꯃꯇꯝꯗ ꯐꯤ ꯁꯥꯔꯒ ꯌꯥꯒꯅꯤꯌꯦ." ꯇꯟꯖꯥ ꯑꯗꯨꯗ ꯏꯕꯣꯜꯁꯨ ꯆꯪꯉꯛꯑꯒ, "ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯃꯥ ꯅꯆꯥꯕꯣ?" ꯇꯝꯐꯥꯅ, "ꯅꯆꯥꯅꯨꯄꯤꯁꯦ ꯊꯕꯛ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕ." "ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ, ꯏꯆꯥꯅ ꯊꯕꯛ ꯆꯠꯂꯣꯏꯗꯕꯕꯣ?" "ꯕꯕꯥ, ꯇꯣꯂꯣꯞꯁꯨ ꯆꯥꯡ ꯅꯥꯏꯅ ꯄꯤꯗꯦ, ꯌꯥꯝꯅꯁꯨ ꯋꯥꯏ, ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯂꯤꯡꯈꯠꯂꯤꯕ ꯅꯨꯄꯥꯗ ꯋꯥꯁꯨ ꯌꯥꯝꯅ ꯆꯥꯎ ꯆꯥꯎꯅ ꯉꯥꯡꯉꯤ, ꯑꯩ ꯊꯕꯛ ꯆꯠꯂꯔꯣꯏꯒꯦ ꯕꯕꯥ." ꯏꯕꯣꯍꯜ ꯚꯥꯞ ꯇꯥꯔꯗꯨꯅ, "ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯄꯥꯝꯗ꯭ꯔꯗꯤ ꯆꯠꯂꯨꯔꯅꯨ." "ꯍꯣꯏ ꯕꯕꯥ, ꯑꯗꯣ ꯇꯣꯟꯗꯤ?" "ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯅꯤ." ꯂꯩꯕꯥꯛ ꯂꯩ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ "ꯇꯣꯟ, ꯅꯪꯒꯤ ꯊꯥ 2ꯒꯤ ꯐ꯭ꯔꯤꯗ ꯍꯌꯦꯡ ꯊꯤꯔꯁꯦ." "ꯆꯦ, ꯅꯪ ꯌꯥꯝ ꯋꯥꯔꯦꯀꯣ, ꯃꯃꯥꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯑꯩꯒꯤ ꯁ꯭ꯀꯨꯜ ꯇꯝꯕꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ?" "ꯑꯦ ꯍꯅꯨꯕ, ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦꯀꯣ, ꯁꯤꯗꯤ ꯃꯆꯦ ꯑꯃꯅ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯒꯤꯗꯃꯛ ꯇꯧꯒꯗꯕ ꯃꯊꯧꯅꯦ. ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯑꯩꯒꯤ ꯃꯌꯥꯝ ꯇꯧꯕꯤꯗꯣꯏꯁꯤꯗꯤ." "ꯑꯗꯨꯕꯨꯗꯤ ꯇꯧꯕꯤꯅꯤ. ꯃꯇꯝ ꯃꯥꯡꯍꯟꯒꯅꯣ, ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ, ꯂꯥꯏꯔꯤꯛꯇ ꯅꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤꯀꯣ." ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯟ ꯃꯄꯨꯛꯅꯤꯡꯗ ꯃꯆꯦꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯖꯩ꯫ "ꯏꯆꯦ, ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯏꯆꯦꯒ ꯏꯃꯥꯒ ꯕꯕꯥꯒ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯏꯆꯦ." ꯁꯣꯝꯗ ꯖꯦꯝꯁ ꯂꯩꯕꯥꯛ ꯂꯩꯗ ꯉꯥꯡꯈꯩ ꯉꯥꯡꯊꯣꯛꯎꯔꯒ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯒ ꯂꯩꯕꯥꯛ ꯂꯩꯗ ꯋꯥꯔꯧꯅ ꯂꯩꯔꯤ꯫ ꯃꯥꯅ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕꯗꯤ ꯑꯇꯩꯗ ꯅꯠꯇꯦ, ꯃꯥꯅ ꯂꯩꯕꯥꯛ ꯂꯩꯒꯤ ꯐꯣꯟ ꯂꯥꯛꯄ ꯉꯥꯏꯖꯔꯒ ꯂꯩꯕꯥꯛ ꯂꯩꯅ ꯀꯣꯟꯅ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯇꯧꯔꯛꯇꯕ ꯑꯗꯨꯅꯤ꯫ ꯉꯁꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯑꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯍꯪꯕ ꯆꯪꯕꯁꯨ ꯀꯤꯖꯕꯒꯤ ꯀꯅꯥꯃꯠꯇ ꯆꯪꯅꯔꯝꯗꯦ꯫ ꯁꯨꯁꯤꯂꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯒ, "ꯏꯕꯨꯡ ꯑꯆꯧꯕ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯉꯁꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯏꯗ." ꯖꯦꯝꯁ ꯇꯞꯅ, "ꯀꯩꯝ ꯇꯧꯗꯦ ꯏꯃꯥ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯄꯨꯅꯨꯀꯣ, ꯑꯗꯨꯒ ꯀꯀꯥ ꯇꯣꯝꯕꯗ ꯑꯩ ꯍꯌꯦꯡ ꯃꯤꯇꯤꯡꯗꯣ ꯆꯠꯂꯔꯣꯏꯅ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯏꯃꯥꯅ." ꯍꯥꯏꯔꯒ ꯍꯤꯞꯊꯈ꯭ꯔꯦ꯫ ꯁꯨꯁꯤꯂꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯦ ꯈꯪꯂꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯊꯧꯔꯛꯏ꯫ ꯖꯦꯛꯁꯟꯅ, "ꯏꯃꯥ, ꯀꯩꯒꯤꯅꯦ ꯍꯥꯏꯒꯦ?" "ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦꯗ." ꯍꯥꯏꯔꯒ ꯇꯣꯝꯕꯕꯨ ꯀꯧꯔꯛꯏ꯫ "ꯇꯣꯝꯕ, ꯍꯌꯦꯡꯒꯤ ꯃꯤꯇꯤꯡꯗꯣ ꯆꯠꯂꯔꯣꯏ, ꯈꯔ ꯍꯥꯏꯗꯣꯛꯈꯣꯅ ꯍꯥꯏꯔꯛꯏꯅꯦ." ꯇꯣꯝꯕꯅ, "ꯍꯣꯏ ꯇꯦꯝꯁꯤ." ꯖꯦꯛꯁꯟ, ꯕꯣꯏꯅꯥꯎ ꯑꯃꯗꯤ ꯑꯇꯩ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣꯅ ꯍꯥꯏꯅꯔꯤ꯫ ꯕꯣꯏꯅꯥꯎꯅ, "ꯇꯥꯃꯣ ꯆꯧꯁꯦ ꯏꯆꯦ ꯂꯩꯕꯥꯛ ꯂꯩꯒ ꯈꯟꯅꯩꯖꯥꯠꯂꯣ?" ꯖꯦꯛꯁꯟꯅ, "ꯈꯠꯅꯔꯝꯃꯣꯏꯍꯦ ꯅꯪꯁꯨ, ꯑꯗꯨꯝ ꯅꯨꯡꯁꯤꯅꯩꯗꯨꯗꯤ, ꯑꯗꯣ ꯈꯪꯗꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ." ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯂꯩꯕꯨ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯈꯤꯗꯨꯅ, "ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯒꯕ ꯄꯣꯛꯄꯗꯒꯤ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯤ ꯎꯔꯛꯇ꯭ꯔꯤ, ꯃꯥꯗꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ, ꯑꯗꯣ ꯑꯩ ꯃꯥ ꯀꯃꯥꯏꯅ ꯊꯤꯒꯅꯤ? ꯂꯩꯐꯝ ꯈꯪꯍꯧꯕꯁꯨ ꯅꯠꯇꯦ, ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯕꯁꯨ ꯅꯠꯇꯦ." ꯑꯁꯨꯝꯅ ꯈꯟꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯁꯣꯝꯗ ꯂꯩꯕꯥꯛ ꯂꯩ ꯖꯦꯝꯁꯀꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯁꯨ ꯖꯦꯝꯁꯅ ꯄꯤꯔꯛꯄꯅꯤ, ꯁꯤꯁꯨ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯖꯦꯛꯁꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯖꯦꯛꯁꯟꯁꯨ, "ꯍꯜꯂꯣ ꯏꯇꯩꯃ, ꯏꯍꯦ, ꯁꯣꯏꯕꯅꯤ, ꯏꯆꯦ ꯍꯥꯏꯕ, ꯀꯩ ꯂꯩꯔꯒꯦ ꯏꯆꯦ?" "ꯖꯦꯛꯁꯟ, ꯅꯪ ꯍꯌꯦꯡ ꯊꯕꯛ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯥ?" "ꯂꯩꯇꯤꯌꯦ, ꯀꯩ ꯂꯩꯔꯒꯦ ꯏꯆꯦ?" "ꯑꯗꯨꯗꯤ ꯍꯌꯦꯡ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯅꯝꯕꯣꯜꯒꯤ ꯔꯤꯒꯨꯂꯔ ꯁ꯭ꯀꯨꯜꯗꯨ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ?" "ꯍꯣꯏ, ꯌꯥꯏꯌꯦ, ꯂꯥꯛꯀꯦ ꯏꯆꯦ." ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯁꯨ ꯂꯩꯕꯥꯛ ꯂꯩꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯋꯦꯇꯤꯡ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯃꯟꯗꯅ ꯐꯣꯟꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯇꯧꯁꯤꯜꯂꯛꯏ꯫ ꯂꯩꯕꯥꯛ ꯂꯩꯁꯨ ꯋꯦꯇꯤꯡ ꯆꯪꯉꯛꯄ ꯑꯗꯨꯗ ꯇꯧꯔꯒꯦ ꯃꯇꯥꯒꯨꯝ ꯖꯦꯛꯁꯟꯒ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯔꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯦꯝꯁꯀꯤ ꯐꯣꯟꯗꯨ ꯂꯥꯛꯇ꯭ꯔꯕꯗꯨꯗ ꯂꯩꯕꯥꯛ ꯂꯩꯁꯨ, "ꯖꯦꯛꯁꯟ, ꯑꯩ ꯊꯝꯃꯒꯦ." "ꯍꯣꯏ ꯏꯆꯦ."
ꯁꯤ ꯍꯥꯏꯔꯒ ꯂꯩꯕꯥꯛꯂꯩꯁꯨ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯣꯝꯇ ꯖꯦꯝꯁꯄꯨ ꯋꯥꯔꯧꯅ ꯈꯟꯖꯩ ꯗ ꯖꯦꯝꯁ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯁꯨ ꯑꯩꯒꯤ ꯁꯛꯁꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯔꯣꯏꯒꯦ ꯑꯩ ꯂꯥꯟꯕꯗꯤ ꯀꯔꯤꯃꯠꯇ ꯂꯥꯟꯈꯤꯗꯕꯅꯤꯀꯣ ꯇꯣꯟꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯆꯦꯅ ꯃꯄꯤ ꯇꯥꯅ ꯀꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯂꯩꯕꯥꯛꯂꯩ ꯇꯥꯔꯛꯏꯕ ꯃꯄꯤꯁꯤꯡꯗꯨ ꯐꯠ ꯐꯠ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏꯁꯦ ꯏꯆꯦꯅ ꯇꯣꯝꯇ ꯃꯄꯥꯟꯗ ꯊꯦꯡꯉ ꯐꯥꯎꯕ ꯐꯤ ꯍꯦꯛ ꯁꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯨꯒꯤ ꯑꯩꯁꯨ ꯁꯤꯗ ꯑꯣꯏꯅ ꯄꯥꯔꯒꯦꯅ ꯊꯣꯛꯂꯛꯏꯅꯦ ꯌꯥꯅꯤꯌꯦ ꯆꯦ ꯀꯔꯤꯃꯠꯇ ꯀꯤꯗꯦꯗ ꯏꯅꯥꯎꯄꯥ ꯑꯆꯧꯕ ꯑꯃꯒ ꯕꯕꯥꯒ ꯂꯩꯔꯤꯉꯩꯗꯨꯕꯨ ꯀꯔꯤ ꯀꯤꯗꯣꯏꯅꯣ ꯃꯄꯥꯁꯨ ꯃꯆꯤꯟ ꯃꯅꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯇꯣꯟ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯥꯎꯔꯣ ꯂꯥꯏꯔꯤꯛꯇꯣ ꯅꯆꯦꯁꯦ ꯐꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯕꯕꯥꯅ ꯁꯦꯟꯅꯕꯤꯔꯒꯦ ꯌꯥꯅꯤꯌꯦ ꯕꯕꯥ ꯑꯩ ꯀꯩꯁꯨꯝꯇ ꯀꯤꯗꯦ ꯕꯕꯥ ꯑꯩꯁꯨ ꯁꯤꯗ ꯑꯣꯏꯅ ꯄꯥꯔꯒꯦ ꯍꯥꯏꯔꯗꯨꯅ ꯐꯛꯇꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯈ꯭ꯔꯦ ꯏꯕꯣꯍꯜꯁꯨ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯁꯪꯕꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯤ ꯑꯃꯗꯤ ꯇꯣꯟꯁꯅꯥꯗꯨ ꯌꯨꯝꯗ ꯂꯥꯛꯏ ꯁꯅꯥꯇꯣꯝꯕꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯗꯨꯅ ꯏꯕꯦꯝꯃ ꯂꯩꯕꯥꯛꯂꯩ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯂꯩꯕꯥꯛꯂꯩꯁꯨ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯌꯥ ꯏꯅꯝꯃ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯇꯥꯃꯣ ꯀꯩꯅꯣ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯣ ꯅꯌꯨꯝꯅꯁꯦ ꯆꯪꯉꯛꯑꯣ ꯍꯥꯏꯔꯒ ꯃꯅꯝꯃꯒ ꯃꯌꯥꯝꯕꯒꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯣꯏꯁꯤꯟꯕꯤ ꯑꯗꯨꯒ ꯃꯄꯥꯕꯨꯁꯨ ꯀꯧꯔꯤ ꯕꯕꯥ ꯇꯥꯃꯣꯒ ꯏꯅꯝꯃꯒ ꯂꯥꯛꯏꯌꯦ ꯂꯥꯛꯑꯣ ꯃꯄꯥ ꯏꯕꯣꯜꯁꯨ ꯍꯥ ꯍꯥꯏꯔꯒ ꯃꯆꯥꯒ ꯃꯃꯧꯒ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯆꯪꯉꯛꯏ ꯃꯃꯥ ꯇꯝꯐꯥꯁꯨ ꯇꯣꯟꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯏ ꯇꯝꯐꯥꯅ ꯏꯆꯥꯒ ꯏꯃꯧꯒ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯇꯣꯟꯁꯅꯥꯅ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯕꯦꯝꯃꯁꯦ ꯑꯩꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩ ꯑꯗꯨꯗ ꯄꯤꯈ꯭ꯔꯁꯤꯔꯅ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯏꯃꯥ ꯅꯨꯄꯥ ꯃꯆꯥꯗꯣ ꯐꯈ꯭ꯔꯖꯥꯅꯤ ꯏꯃꯨꯡꯗ ꯏꯕꯦꯝꯃꯅ ꯍꯌꯦꯡ ꯂꯩꯕꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯩꯕ ꯐꯪꯒꯅꯤ ꯃꯉꯣꯟꯗ ꯌꯦꯠꯄꯤꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯂꯩꯕꯥꯛꯂꯩ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯅꯣꯡꯃ ꯄ꯭ꯔꯦꯃꯤꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯏꯕꯣꯍꯜꯅ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯊꯕꯛꯄꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯕꯥꯖꯤ ꯃꯄꯥꯗꯣ ꯊꯤꯀꯥꯗꯥꯔ ꯀꯤꯡꯕꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ ꯃꯆꯥ ꯑꯅꯤ ꯈꯛꯇꯅꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯇꯣꯝꯕꯅꯤ ꯑꯩꯈꯣꯏ ꯗꯗꯥꯒꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩꯌꯦ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯁꯤꯀꯣ ꯏꯕꯣꯍꯜ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯂꯩꯕꯥꯛꯂꯩꯅ ꯕꯕꯥ ꯇꯥꯃꯣ ꯏꯅꯝꯃ ꯑꯩ ꯃꯇꯝ ꯈꯤꯇꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯈꯤꯒꯦ ꯁꯅꯥꯇꯣꯝꯕꯤ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯧꯖꯤꯛ ꯄ꯭ꯔꯣꯕꯦꯛꯇ ꯍꯣꯡꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯥ ꯃꯆꯥꯗꯨꯅꯁꯨ ꯅꯪꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯦ ꯍꯥꯏꯌꯦ ꯂꯩꯕꯥꯛꯂꯩ ꯉꯛꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯀꯔꯤ ꯈꯤꯇꯪ ꯆꯤꯡꯅꯅ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦ ꯏꯅꯝꯃ ꯁꯅꯥ ꯂꯩꯕꯥꯛꯂꯩ ꯃꯤꯡꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯏꯅꯝꯃ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯀꯥꯔꯟꯗ ꯇꯥꯔꯒ ꯂꯩꯕ ꯃꯤꯅꯤ ꯑꯩ ꯏꯅꯝꯃꯒ ꯇꯥꯃꯣꯒꯅ ꯍꯥꯏꯕꯗ ꯌꯥꯗꯦꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯃꯗꯨꯃꯗꯤ ꯉꯝꯂꯣꯏ ꯁꯅꯥꯇꯣꯝꯕꯤ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯅꯄꯨꯟꯁꯤꯗꯣ ꯃꯐꯝꯁꯤꯗ ꯃꯥꯡꯉꯒ ꯑꯋꯥꯕ ꯇꯥꯔꯤꯗꯨꯗꯒꯤ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯁꯦ ꯍꯧꯗꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯅꯥꯅ ꯌꯥꯅꯤ ꯍꯥꯏꯒꯦ ꯇꯣꯟꯁꯅꯥꯁꯨ ꯁꯥꯎꯅ ꯌꯥꯔꯤ ꯅꯨꯄꯤ ꯑꯩꯒꯤꯗꯤ ꯏꯆꯟꯁꯨ ꯂꯩꯇꯦ ꯏꯃꯥꯁꯨ ꯂꯩꯇꯦ ꯏꯄꯥꯁꯨ ꯂꯩꯇꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯐꯝꯁꯤꯗ ꯃꯥꯒꯤꯗꯃꯛꯇ ꯐꯅꯕ ꯇꯧꯕꯤꯔꯒ ꯌꯥꯗꯕ ꯅꯄꯨꯟꯁꯤꯗꯣ ꯋꯥꯅ ꯑꯗꯨꯝ ꯂꯣꯏꯈꯤꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯦꯛ ꯃꯆꯟꯅꯨꯄꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯏꯕꯤꯔꯝꯃꯤ ꯏꯕꯣꯍꯜꯅ ꯌꯥꯔꯦ ꯏꯕꯨꯡ ꯑꯆꯧꯕ ꯆꯠꯂꯣ ꯏꯆꯥꯒꯤꯗꯃꯛꯇ ꯃꯄꯥ ꯂꯥꯏꯔꯕ ꯑꯩ ꯂꯩꯔꯤꯌꯦ ꯑꯩꯅ ꯍꯤꯡꯉꯤꯈꯩ ꯏꯆꯥꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯏꯆꯥꯅ ꯄꯥꯝꯗꯕ ꯃꯐꯝꯗꯗꯤ ꯃꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯊꯥꯖꯔꯣꯏ ꯇꯥꯔꯕ ꯗꯗꯥ ꯍꯥꯏꯔꯤꯁꯦ ꯅꯣꯏ ꯅꯄꯥ ꯑꯁꯣꯟꯕꯁꯤꯅ ꯅꯃꯥ ꯀꯨꯝꯅꯩꯅ ꯁꯤꯔꯨꯝ ꯅꯔꯨꯝ ꯇꯧꯕꯤ ꯑꯃꯈꯛ ꯂꯩꯔꯤꯁꯤꯁꯨ ꯋꯥ ꯑꯃꯇ ꯍꯥꯏꯗ꯭ꯔꯤꯁꯦ ꯎꯔꯦꯗꯅ ꯇꯣꯟ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯩꯃꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯎꯁꯤꯇꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯏꯇꯩꯃ ꯀꯩꯅꯣ ꯏꯇꯩꯃꯅ ꯍꯥꯏꯔꯤꯗꯨꯕꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯁꯦ ꯏꯇꯩꯃꯒꯤ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤꯅ ꯇꯥꯃꯣꯁꯦ ꯄꯣꯛꯏꯕ ꯏꯃꯥꯒ ꯕꯕꯥꯒꯅꯦ ꯏꯇꯩꯃꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯣꯏ ꯑꯥꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯋꯥꯔꯛꯇꯕꯒꯤ ꯃꯇꯧꯗꯣ ꯃꯐꯝꯁꯤꯗꯗꯤ ꯇꯧꯔꯛꯀꯅꯣ ꯇꯥꯔꯕ ꯗꯗꯥ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯁꯤꯅꯤ ꯅꯆꯟꯅꯨꯄꯤ ꯀꯞꯆꯦꯠꯄꯤꯁꯤꯒ ꯅꯅꯥꯎꯅꯨꯄꯥꯁꯤꯒꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯦ
Inaupa hoidi charok sangabanina natai madagase hangatanaga waiba ngamine ko. Tamo asidi aina hagen haibanati mana hariba wahi magi bebarsna hayanbani. Masi aigi chinthakdaga khumine hairaga tongi mamaida khupangna thai. Leibak lay amadi bohal chensinduna khamdoi. Ton sing khalakpagi haunabi I khengma matam oibanina mayambadu kinna thinge tawbada leibak layna. Ton kari nangna tawrida hairaga tongi mamaida khupangna thabi. Hausikmak tamoga inamagada lale haizau. Ton su machena hairakpaduda mayambaga matai magada lale haize. Sanatombina Dada chalasla mafamsida akhaibu nungsibiba kana amada laite. Khangni ngasidagi aiga noiga mari tatnarabani hayamlaga sauna chakri. Tamfa masadu lepa ngamdraduna laimaida wantharai. Leibak lay amadi ton chasinduna mama bibungda pasinduna ising tharaga mama bu gyan tahali. Ibohalna Ton nang exam chakadaba natra. Tonna oi lusilurage. Ibema nangsu chakto thiro ton exam chakadabanina. Oi Ton lao chak thirage. Hairaga ton ga leibak layga du chaksangda changkhri. Ibohalna nangbu gyan tarabo. Tamfa mamitagi mapitana kaptuna. May pabong ibanigi laibak sibu onthok na suti na tamamida ko. Mama ichani lerisidi karimata khalunu nongmadi soidana nungairakini ekhoisu hairaga magi nupibu thimjinje. Somdana leibak layna Ton nang sida warobra karigi warodoino che machena mopa warakpabo. Leibak lay mopagi wadu tabada mapi singtharai adubu tonugi ni pakhatuna fatfatai thoga. Nang miyoidaba yadabani mamaga babaga se ibanina kanna onaraga nungaina thamgadabani ko. Oije asi hairaga chagadu chari chasilo horen exam da fazana iramuko. Ai horen da free do thibadu laage. Oije hairaga chagadu oi haiduna mukut ahamaga thokre. Leibak lay mapabu chak chanaba kausili. Baba chak thang to amabane. Ibohalna hoi tondi chakrabo. Oi free loisinba changkrabane. Ima se chak se khare chase. Tonju changaktuna mamada manam namhallaga icha ai chale ko baba ai chalagi hairamnaga chakri. Leibak lay mama ba chak pizaba loiraba matung masu school da free thiba chanaba loisili. Somdana James Leibak laybu office da laamani khanduna karimata chadana office tamna lai. Adubu leibak laydi laamdre pungalibagi oiramgani khanduna ma leibak laybu lakpa ngairi. Leibak laysu school gi free thiba loiraduna Jackson da call tawrai. Jackson su iche kaida lege. Leibak layna ai school mamangda layi. Aikhoisu lai ure adum lairamo hairaga gari da fadai sili. Leibak lay awabagi mami amata tahandana adum hanagumna nafai tawraga kari mathen charake noibo. Akhoi di che akhoi mamana hingjang se haumandra habadagi hawai thomo pijare. Leibak lay nafai tawje boinauna ado kari legi che akhoi ko bubo se sina noita machauda piyo. Jackson ga boina ga du yingne kari pono si buje. Ai hairage hori noita machauda sisi pirabadane soidan haraurani. Ani dusu kari mata khandana os masada dum piba yabadubu ado ngasidi thabak chatraba. Chatre che thabak to e Jackson amadi boina mayam dusu loina ngai. Leibak layna adudi iche muk chalage ko hairamnaga chakri. Moi singsu thabak to e habaduda tangak yenglaga leihowi. Somda James Leibak laybu ngairi lakmandaba aduda call tawi adubu switch off hairi. James masadu tafong khangdaba haibadu oiri nongmagi thabak fainam chinjarabasu Leibak laygi manakta chatlaudaba maga unahaudaba numit amata yawkhidri. Mana Leibak laybu aduki matik nusijabani magi khanthaudaba waising aduna chamjarabi ganjadrabi mahakna soidana sauramani haibasi khanduna ma mayumda lai.
ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯖꯦꯝꯁ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯑꯔꯩ ꯑꯔꯩꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯪꯈꯥꯏꯕ ꯊꯨꯒꯥꯏꯕ ꯍꯧꯔꯛꯏ꯫ ꯉꯁꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯄꯨꯡꯉꯛꯏ꯫ ꯀꯥꯗꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕ ꯑꯣꯏꯕꯅ ꯃꯥꯁꯨ ꯆꯪꯕ ꯌꯥꯗꯕꯒꯤ ꯖꯦꯛꯁꯟꯗ ꯄꯥꯈꯠꯅ ꯀꯣꯜ ꯇꯧꯏ꯫ ꯖꯦꯛꯁꯟꯁꯨ ꯀꯣꯜꯗꯨ ꯁꯥꯏꯂꯦꯟ ꯊꯝꯕꯅ ꯀꯣꯜ ꯂꯥꯛꯄ ꯑꯗꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯁꯨꯁꯤꯂꯥ ꯕꯣꯏꯅꯥꯎꯗ ꯑꯃꯨꯛ ꯇꯧꯏ꯫ ꯕꯣꯏꯅꯥꯎꯅ "ꯍꯜꯂꯣ ꯏꯃꯥꯁꯤ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯁꯨꯁꯤꯂꯥ ꯄꯥꯈꯠꯅ "ꯅꯣꯏ ꯀꯗꯥꯏꯗ ꯂꯩꯒꯦ?" "ꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯔꯛꯏꯌꯦ." "ꯈꯔ ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣꯕ, ꯅꯄꯥꯁꯨ ꯂꯩꯇꯦ, ꯅꯣꯏ ꯇꯥꯃꯣꯆꯧꯁꯦ ꯀꯩꯅꯣꯃ ꯇꯧꯋꯦꯕ." "ꯑꯣꯍꯣꯏ ꯃꯥꯁꯤ" ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯐꯠꯀꯛꯏ꯫ ꯒꯥꯔꯤꯗꯨ ꯈꯔ ꯊꯨꯅ ꯊꯧꯔꯛꯏ꯫ "ꯀꯩꯗꯧꯔꯦ ꯑꯃꯣ? ꯑꯗꯨ ꯄꯥꯈꯠꯂꯤꯗꯨꯅ ꯀꯅꯥꯒꯤ ꯀꯣꯜꯅꯣ?" "ꯏꯃꯥꯁꯤꯒꯤꯅꯤ." "ꯑꯍꯥ, ꯀꯩ ꯍꯥꯏꯔꯛꯏꯅꯣ?" "ꯇꯥꯃꯣꯆꯧꯗꯣ ꯀꯩꯅꯣꯃ ꯇꯧꯔꯤꯌꯦ." "ꯑꯍꯥ, ꯑꯗꯨꯗꯤ ꯒꯥꯔꯤꯗꯣ ꯈꯔ ꯊꯨꯅ ꯊꯧꯔꯣ." ꯍꯥꯏꯔꯒ ꯃꯈꯣꯏ ꯌꯨꯝ ꯇꯝꯅ ꯌꯥꯡꯅ